Kari Numitta Sigani Takpa Ngamba AI Ghari Dead Clock Puthokhre Mahausadagi hauna miyoiba khudingmangna taibang pan asida kayam kuina hingane Kari Numitta amade pung kayada sigani haiba khangba dumak pamduna lakna kheng aningba pamba sigi matunginna miyoiba ama karamba matamda sigani haiba takpa ngamba dead clock kauba AI Ghari ama Puthokhre haire Artificial Intelligence AI Ghari asi app amagi khuthangda sizinagadawane app asigi developer Brand Fenson kauba miyoy asina phongdorokpagi matunginna dead clock asina mi amana sigadaba matam numit amadi pung yamna chumna haiba amadi takpa ngamme app asina miyoy adugi hakchanggi phibam chaba thakpa tension gi phibam amadi tumbagi chang yanglaga miyoy adu karamba matamda sigani haina takna bohonavani haire dead clock app chahi asigi July thada launch tawkhibane adubu tha khara asigi manungda miyoy lakh amaga lising kun manga romna download tawkhre Ghari asi miyoy crore manga saruk ya handuna amadi miyoy lising amaga chaniromgi punsida oirakpa yabagi matangda yamna kumna study tawraba matungda puthokpane app asina subnagi miyoy ama karamba matamda sigani haiba takpa khakta natana hakchang fana laiduna punsi sangna hingnabagi lambisu takpi tambi haire Haiba Indaba NPP gi MLA sing party ne action Lougadouri pawasi pandam pawsi dagi lakhwatjabane NBD na luching balay ngakta sawgat Puthokhre NPP na makoy gi MLA sing gi marakta party gi sana kanglon ngakta basingda advisory issue tawkhibaga loinana Haiba Indaba MLA sing action Lougadouri ngarang Imphal West ki nawrem thongda leiba NPP Manipur unit ki office ta party asigi thaupuba sing khanbagi thauram ama pangthokre NPP Manipur unit ki women wing gi state president oina Noni Bala Sapam IT and Frontal organization ki state secretary oina Laitonjam Jayananda amadi state unit wing gi president oina Nongthongbam Bidyarani khankhre thaupuba sing khanbagi thauram aduga mari leinana party asigi national vice president Yumnam Joy Kumar na hai party asigi MLA kharana ruling party ga punna thabak tawminabagi khudam changdam thengnare NPP gi chana kanglon ngangna sataba MLA singda advisory issue tawkhre MLA sing asigi mathakta kari action lawgani haibadu party na lepkane state asida hojik oiriba phibam asida state amadi center laingangna irang loisinabagi thabak amata paikhatpa uraktavadage NPP na NDA laingak sawgalamba du tokhibani haike amaronda party asigi women wing IT and Frontal organization amade youth wing gi thaupuba sing khanduna party gi mapangal hena kangkhalanaba honavani haike lakadoriba 2027 gi general election da midyang thamlaga potential candidate oiba yagadaba masak naiba miyoi kaya ama party asida changningba apamba phongdokpa leire athuba matamda miyoi sing asi party na ayaba pinabagi thaurang leire hainasu Joy Kumar na makha ta kheng